ꯑꯉꯥꯡ ꯑꯃꯇ ꯀꯩꯅꯣ ꯍꯥꯏꯁꯤꯕꯣ ꯂꯩꯇꯦꯅꯦ ꯀꯩꯅꯣ ꯉꯥꯏꯅꯣ ꯍꯧꯖꯤꯛꯇꯅꯤ ꯗ꯭ꯔꯥꯏꯚꯔ ꯑꯩꯈꯣꯏꯗꯤ ꯄꯤꯛꯈ꯭ꯔꯕ ꯍꯪꯉꯣꯏ ꯃꯆꯥ ꯑꯃ ꯇꯛꯄꯗ ꯁꯧ ꯐꯪꯂꯤꯕꯅꯤ ꯍꯪꯉꯣꯏꯁꯨ ꯅꯠꯇꯦ ꯃꯤ ꯑꯃ ꯇꯛꯄ ꯍꯥꯏꯕꯁꯤ ꯂꯩꯐꯝ ꯊꯣꯛꯇ꯭ꯔꯣ ꯂꯩꯇꯤꯁꯤꯗꯤ ꯍꯧꯖꯤꯛꯇ ꯑꯍꯟꯗꯨꯒ ꯑꯉꯥꯡꯗꯨꯒꯤ ꯋꯥꯔꯤ ꯁꯥꯕꯗꯨꯗ ꯅꯣꯡꯒꯅꯤꯗ ꯇꯛꯇꯤ ꯇꯛꯈ꯭ꯔꯦ ꯑꯗꯨ ꯂꯩꯐꯝ ꯊꯣꯛꯇ꯭ꯔꯣ ꯆꯠꯁꯤ ꯅꯪ ꯋꯥꯈꯜ ꯐꯅ ꯈꯟꯖꯟ ꯇꯧꯏꯅꯦ ꯂꯥꯎ ꯐꯔꯦ ꯆꯠꯂꯁꯤ ꯂꯥꯎꯅꯦ ꯇꯧꯔꯒ ꯑꯗꯨꯝ ꯂꯩ ꯂꯥꯎ ꯆꯠꯁꯤ ꯂꯥꯎ अंकल कहीं खता करी चा होटल का लेब्रो स्वाइस लइए मयाम कुंदरो है लइए चंगसिरा कदरगे बस कस तौदे कोक से खरा ngawe चसिला चारमदाइदन इङोंद हरमदे मखोइ खक्ता चखियेबा अमसि यावबगिनिको नाम लौबिसे मागी सक्तमसि उरगनि अइगे वाबे हेक हलिसि बेबे नाइगे को नंग यावबगिनि हे सिदा फमो चंगो लाओ से फमो अहन सिदा हंगा पाउदु लइथोनि से चा सिदा लेरेसे हाउदुइ माले तमोगी चा सिदे ए त पैजरगे ओ पायो अंकल सही खरी ममांगदा थोदो खरा थोके हासिबु करम थोकिबन इबुंगो नखोइबु कदाइदगी लापनो अंकल अखोई स्टूडेंट गाक्तने थोकिबा थौदोक अदुगी मरमदा खरा खंगजागेना लापने इबुंगो सा तंबंग ngамदबा थौदोकनिने करिगिनो खंगदेने मतमदो खुनसिदा लेबा ममा तारा मुक्ति अंगांग उनबदा लोइनमक सिबा ममा मपा सिबसु यावरिबनिने अदुगी मरक्ता अदुगी मतुंगदगिदी मयामसे पाखतना खुनसि थादोक्तना लोइना होंगनखिबे वानिने युम होंगनखरबा मतुंगददी मिगी खुलदा अंगांग उनबदा कैसु तौदब नत्रा नंगना हारिबदि बुंगो चुमी हंगबा याबा वाहंगने करीसु तौखिदेबो अदुबुदी अखोगी खुलसिदने अंगांग उनबा मतमदा हेक्ता सिबा अदो थोख्रिबा थौदोकसिंग अदुगी मरमदा करी चिंगनबिबा लैबगे अदुबुदी लैतेबु इबेमा अंकल अदो मी लोइनमक खुलसे थादोकदुना लोइना चनखरिब्रा अमा फावबा लेहौदब्रा इबेमा मी अमा फावबा लेहौदेबो अदुबु खुल असिदा मी अमा खक्तंगदि लेहौय पाबुंग ngो nama lagi bro लय पाबुंग कैनोमता हंगजगेबा मखोइसिंग असे इम्फाल दगिने ये लाइरिक तमलिबा छात्र ngakta ओइर माले अखोइ खुलसिगी मरमदा मखोइना खंगदना लालिबा माले ngakhtang changsi पाबुंग याद करीनोने नखोइना खंगनिंगी सिबु मागी मरमदा खौजगद्रा याद खुलसिदा थोखिबा थौदोमगा मरी लेनाना खुलदुगी मी लोइनमक चनखरगा मी अमा खक्ता लेहवै सिबु चुम्ब्रो चुमी माधव साथी खरबनु पा महाक तो एखोइगा लेंगा ओइगद्रा
ꯃꯥꯒꯤ ꯃꯃꯥꯡꯗ ꯅꯨꯄꯤ ꯑꯉꯥꯡꯒꯁꯦ ꯆꯠꯄ ꯉꯝꯄꯣꯟꯇꯦ ꯃꯥꯅ ꯇꯧꯒꯦ ꯈꯟꯕ ꯊꯕꯛꯁꯤꯡꯁꯦ ꯂꯣꯏꯅ ꯇꯧꯕꯅꯤ ꯃꯥꯁꯦ ꯃꯇꯝ ꯈꯔꯒꯤ ꯃꯃꯥꯡꯗ ꯎꯔꯝꯃꯤ ꯃꯗꯨꯒꯤ ꯃꯇꯨꯡꯗꯒꯤꯗꯤ ꯀꯨꯏꯔꯦ ꯎꯈꯤꯗꯕ ꯑꯩꯈꯣꯏꯅ ꯁꯨꯝ ꯇꯥꯕꯗ ꯃꯥꯁꯦ 시키 하이버수 딸 시들이 하이버수 딸 머샤누 빠마가 머멍 누피 먹을수 레이 아 바지야 마코이게 юм시고 가dom다노 시덕이 좀 잘라가 시덕이네 안두디 바지 아무튼 잡미나루시라 야데 마코이로 내가 코이나 쳤고 야데 예 까리기노 바지야 이베마 사티 크라바 미샥 뭐 나말레 호브라우 레호보니 바지 ꯑꯗꯨꯗꯤ ꯅꯈꯣꯏ ꯋꯥꯔꯤ ꯁꯥꯍꯧꯔꯣꯀꯣ ꯑꯩ ꯆꯠꯂꯦ 이봉어사 누파도 마다 아마니네 군치들 레바 나마다는 썰루시 해봐 야로이 바붕 왜 안갈 로이나 하락 붙이나부 해나 ጸ닝이네 거이데 이봉은 누파도 진진나 보 버닝데 하이나비 하이두네미 그이노 하이나비 하시오 이봉은 마두기 와도 까남따는 벌로이보 나코이나 ጸ게 하버지 썰루 에코이데디네 하이라노 안갈 그만이 도시게 안갈 그이노 카다 거리노니 이봉어 안갈 그이노니네 그이노 카다 강자닝바 거리노 하유니 이봉어 모이기 그이노 품맘도 아스 나코이나 하이버지 이봉어 스와이 라우방 항따 아두나 까이독도리바 미나 ጸ빠 항고에 해봐 마팜니네 두디 셰 나코이나 ጸ게 하이버디네 아다기 람비세 오 아기 람비세 아다기세 좀 드링 ጸ라가네 아두기 아한기 юм도 욕드링아기 마망다 텔 아마 레람가니 ꯑꯗꯨꯒꯤ ꯃꯊꯪꯗ ꯊꯦꯜ ꯑꯃꯒ ꯑꯃꯨꯛ ꯂꯩꯔꯝꯒꯅꯤ ꯃꯗꯨꯗꯩꯗꯨꯗ ꯂꯩꯔꯕꯅꯤ ꯏꯕꯨꯡꯉꯣ ꯑꯗꯣ ꯑꯪꯀꯜ ꯁꯦꯜꯗꯤ ꯀꯌꯥ ꯇꯥꯔꯒꯦ ꯂꯨꯄꯥ 50 ꯈꯛꯇꯅꯤꯗ ꯑꯗꯨꯗꯤ ꯆꯠꯅꯕ ꯇꯧꯁꯤ ꯆꯠꯁꯤ ꯃꯣꯏꯅ ꯍꯥꯏꯔꯤꯗꯨꯕꯨ ꯃꯐꯝꯗꯨꯕꯨ ꯀꯃꯥꯏꯅ ꯇꯧꯖꯥꯠꯅꯣ ꯃꯐꯝꯗꯨ ꯌꯧꯔꯒ ꯌꯦꯡ ꯇꯥꯔꯦ 아다 우리가 텔체 오이니 아데시 오이니 정실로 ꯃꯐꯝꯁꯦ ꯁꯣꯏꯗꯅ ꯑꯣꯏꯅꯤ ꯑꯗꯨꯗꯤ ꯄꯣꯠꯆꯩꯁꯤꯡꯗꯣ ꯂꯧꯊꯔꯣ ꯏꯇꯥꯎ ꯃꯥꯏꯁꯨꯝꯕꯤ ꯉꯁꯤꯗꯤ ꯅꯨꯡꯉꯥꯏꯗꯧꯔꯤꯅꯦ ꯅꯨꯡꯉꯥꯏꯅꯤ ꯃꯐꯝꯁꯤꯗ ꯌꯥꯔꯦ ꯄꯣꯠ ꯂꯧꯊꯣꯔꯛꯀꯦ ꯁꯤ ꯄꯥꯏꯕꯤꯔꯒꯦ 빠요 라오 장실라 정실로 ꯍꯣꯏ ꯆꯪꯉꯁꯤ ꯂꯥꯛꯑꯣ 아다기세 시다 소이드나 오이가니 세 탱기남네 스스 떠오시 세 옆박도 빌어 세 빠요 진우이 없을로 스스 떠오로 놈이 다 살라가도래 이따오비 너희 카란도 ꯑꯩ ꯇꯧꯕ ꯍꯧꯔꯒꯦꯀꯣ ꯉꯥꯏꯈꯣꯗ ꯏꯇꯥꯎ ꯃꯤꯒꯤ ꯃꯪꯐꯝꯕꯨ ꯄꯪꯇꯧ ꯇꯧꯕ ꯌꯥꯕꯩ ꯇꯥꯏꯞꯇ ꯈꯨꯟꯒꯤ ꯃꯤꯁꯤꯡꯗ ꯄꯥꯎ ꯑꯃ ꯄꯤꯍꯧꯕꯅ ꯆꯨꯝꯃꯣꯏꯗ꯭ꯔꯣ ꯑꯩꯈꯣꯏ ꯂꯥꯛꯏꯁꯤ ꯔꯤꯁꯔꯁ ꯇꯧꯕ ꯂꯥꯛꯏ ꯅꯠꯇ꯭ꯔꯣ
ngasai khun gi mi sing loi uhoro banatro huran ma thabak to bu lona thumna to bai wani ai khoi di huran ba lakpa su nate ꯑꯩꯅ ꯍꯥꯏꯕꯗꯤ ꯃꯪꯐꯝ ꯇꯧꯕꯒꯤ ꯍꯥꯏꯕꯅꯤ ꯀꯅꯥꯅ ꯈꯪꯅꯤ ꯄꯨꯂꯤꯁꯇ ꯃꯣꯏꯅ ꯇꯥꯃꯣ ꯃꯪꯐꯝ ꯇꯧꯕ ꯍꯥꯏꯕꯨ ꯖꯦꯜꯗ ꯍꯋꯥꯏ ꯊꯣꯡꯕ ꯆꯥꯅꯤꯕ ꯑꯩꯈꯣꯏ ꯑꯗꯨꯒꯤꯗꯤ ꯀꯩꯝꯇ ꯈꯜꯂꯨꯅꯨ ꯑꯩ ꯇꯧꯕ ꯍꯧꯔꯦꯀꯣ ꯍꯣꯏ ꯀꯩꯅꯣꯝ ꯂꯩ ꯃꯥꯜꯂꯤꯅꯦ ꯅꯣꯏ ꯑꯗꯨꯗꯤ ꯂꯥꯏꯔꯤ ꯉꯥꯏꯈꯣꯅꯦ ꯑꯣꯏ ꯁꯤꯗꯤ ꯌꯥꯝ ꯊꯤ ꯃꯥꯜꯂꯤꯍꯦ ꯑꯦꯔꯥ ꯑꯩꯒꯤꯁꯨ ꯑꯝꯇ ꯄꯤꯔꯛꯑꯣ ꯅꯪꯒꯤꯗꯤ ꯌꯥꯎꯖꯗꯕꯗꯣ ꯑꯣ ꯁꯛ ꯊꯤꯌꯦꯅ ꯑꯩꯒꯤ ꯑꯦꯛꯁꯇ꯭ꯔꯥ ꯄꯨꯔꯛꯇꯕꯩ ꯃꯑꯣꯡꯅꯤꯅꯦ ꯂꯩꯔꯦ ꯃꯑꯣꯡꯅꯤꯅꯦ ꯑꯁ ꯑꯩꯗꯤ ꯌꯥꯝꯅ ꯀꯤꯔꯦꯀꯣ ꯆꯪꯁꯤꯟꯕꯤꯒꯗꯧꯋꯦ ꯅꯠꯇꯦ ꯑꯩ ꯃꯤꯍꯨꯟꯒ ꯌꯧꯔꯦꯀꯣ ꯂꯩꯔ ꯃꯥꯜꯂꯦꯅꯦ ꯂꯩꯔꯦ ꯌꯦꯡꯉꯨ ꯇꯣ ꯂꯩꯔꯦ ꯀꯗꯣ 캡처 ꯇꯧꯁꯜꯂꯨꯁꯦ 한도 ꯑꯩ ꯇꯧꯒꯦ Yes, we got it. ꯀꯔꯤ ꯒꯣꯠꯂꯤꯅꯣ? ꯁꯤꯗꯤ ꯀꯩꯅꯣ ꯁꯤꯕꯣ? 시네, 아까는 티리브세. 시부가이 사연 잡고. 하! 소이렌 잡고. 아씨, 이 그놈 떠오르다. 기계는 있다. 코인들 이제 dum형. 당도 필요해. 에고 토끼. 제 갭사 독설로 루이지 역설로 우네 두나봐 제 고도 어이 돌래 쿠키 에이 키 올라오세요 키가 여기 있어요 나 kay kininga lagi aki ba hisi dinya nagi wakan di tholap pani namita sangsang law rizibu sibu kay kininga lagi 나 신진가 그래 문제 manam lain ni juga aduh sudah absalo 타모 amang wale oi thambagi knobi sokuni walisi soidre soidre ita possible 합도이라
ꯀꯩꯗꯧꯔꯒꯦ ꯏꯇꯥꯎ ꯁꯤꯒꯤꯗꯃꯛꯇ ꯅꯠꯇ꯭ꯔꯣ ꯑꯩꯈꯣꯏ ꯁꯤ ꯇꯥꯟ ꯂꯥꯛꯏꯁꯤꯕꯣ ꯂꯥꯎ 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 ꯆꯠꯁꯤ ꯂꯥꯎ ꯀꯩꯁꯨꯕꯨꯗꯤ ꯀꯥꯏꯗꯦꯕꯣ ꯂꯥꯎꯅꯦ ꯆꯠꯁꯤ ꯂꯥꯎꯅꯦ ꯑꯁ ꯇꯧ ꯂꯩ ꯌꯥꯔꯦꯍꯦ ꯀꯩꯅꯣ ꯌꯥꯗ꯭ꯔꯕꯅꯦ ꯉꯁꯤ ꯀꯩꯗꯧꯔꯒꯦ ꯌꯥꯗ꯭ꯔꯕꯣ ꯀꯩꯗꯧꯔꯒꯦ ꯏꯇꯥꯎ ꯌꯥꯈꯤꯗ꯭ꯔꯤꯅꯦ ꯏꯇꯥ ꯌꯥꯈꯤꯗ꯭ꯔꯤꯅꯦ ꯑꯁ ꯑꯩ ꯉꯁꯥꯏ ꯍꯥꯏꯔꯗꯨꯅꯤ ꯁꯦꯜ ꯃꯥꯡꯉꯤꯅꯦ ꯏꯇꯥꯎ ꯅꯪꯒꯤ ꯋꯥꯏꯕꯁꯤꯗꯤ ꯀꯤꯅ ꯀꯤꯒꯜꯂꯤꯕ ꯏꯅ ꯌꯥꯗ꯭ꯔꯤꯕ ꯅꯪꯁꯦ ꯅꯪꯒꯤ ꯆꯞ ꯍꯦꯛ ꯃꯥꯟꯅꯩ ꯍꯥꯏꯕꯗꯤꯅꯦ ꯏꯁꯦ ꯃꯁꯛꯇꯤ ꯌꯥꯝ ꯅꯥꯟꯕ 인진디 야다바 낭주네 나삭디 야 하자바 아두가 나콕디 야우다바 아이나 하이시부 라라보 준비 준비 너디다 파기파기도 이야기들 아이딩을 잘 하자보니까 감동식이다 ꯑꯗꯨꯗꯤ ꯑꯩꯈꯣꯏ ꯁ꯭ꯋꯥꯏꯗ ꯂꯩꯊꯣꯛꯈ꯭ꯔꯁꯤꯔ ꯀꯝꯗꯧꯁꯤꯒꯦ ꯂꯩꯊꯣꯛꯄ 아다 망할 무리제 마시 한두기 이모두 자로 망할 아세 하나두기 юм디 오이랑마다바 말레 나사이 락바 쿨두다기디 마시나 카라 나카다바 말레 ꯑꯗꯨꯗꯤ ꯑꯩꯈꯣꯏ ꯂꯥꯏꯕꯛ ꯌꯦꯡꯕ ꯑꯣꯏꯅ ꯆꯠꯂꯨꯁꯤꯔ ꯌꯥꯝ ꯄꯪꯊꯦꯡ ꯊꯦꯡꯕꯁꯨ ꯅꯠꯇ꯭ꯔꯤ ꯑꯗꯣꯏꯇ ꯄꯣꯠꯁꯤꯗꯤ ꯄꯨꯒꯗ꯭ꯔꯥ ꯊꯅꯝꯒꯗ꯭ꯔꯥ ꯑꯁ ꯑꯩꯗꯤ ꯁꯪꯉꯝꯕ ꯉꯝꯃꯣꯏꯀꯣ ꯅꯪꯁꯤꯗꯤꯕ ꯏꯒꯜꯂꯦ ꯅꯪꯅ ꯀꯤꯌꯥꯔꯒꯅ ꯏꯕꯥꯅꯤ ꯂꯩꯍꯧ ꯇꯥꯔꯦꯗꯅ ꯌꯥꯏꯅꯦ ꯃꯪꯂꯥꯝ ꯂꯥꯞꯄꯁꯨ ꯅꯠꯇꯦ ꯆꯠꯂꯨꯔꯁꯤ ꯊꯣꯏꯅꯣ ꯅꯪꯅꯦ ꯃꯥꯏꯆꯣꯝꯕꯤꯒ ꯅꯣꯏꯅꯤ ꯂꯩꯍꯧꯔꯣꯀꯣ ꯑꯩꯈꯣꯏ ꯆꯠꯂꯒꯦꯀꯣ ꯆꯠꯁꯤ ꯂꯥꯛꯑꯣ ꯄꯣꯠ ꯆꯩꯗꯣ ꯂꯣꯏꯁꯤꯜꯂꯣ ꯑꯗꯣ ꯌꯥꯝ ꯊꯨꯅꯗꯤ ꯂꯥꯛꯎꯀꯣ ꯑꯩꯗꯤ ꯑꯃꯁꯤꯒ ꯂꯩꯍꯧꯔꯒꯦ ꯁꯣꯝ ꯆꯠꯁꯤ ꯂꯥꯛꯑꯣ ꯀꯩꯅꯣ ꯍꯧꯖꯤꯛꯀꯤꯗꯨꯕꯣ ꯑꯁ ꯀꯩꯝ ꯅꯠꯇ ꯅꯠꯇꯦꯗ ꯃꯥꯜꯂꯦꯗ ꯂꯥꯎ ꯂꯥꯎ ꯄꯣꯠ ꯑꯃꯕꯨꯗꯤ ꯐꯪꯉꯦ ꯍꯣꯏ ꯂꯥꯛꯄꯒꯤ ꯁꯦꯜ ꯃꯥꯡꯕ ꯍꯥꯏꯕꯗꯤ ꯑꯣꯏꯗ꯭ꯔꯦ ꯍꯌꯦꯡꯗꯤ ꯌꯨꯝ ꯍꯦꯛ ꯌꯧꯕꯒ ꯅꯦꯠꯇ ꯋꯥꯆꯞꯇ ꯐꯦꯁꯕꯨꯛꯇ ꯊꯥꯒꯠꯈ꯭ꯔꯗꯧꯅꯤ ꯑꯩꯈꯣꯏꯁꯦ ꯄ꯭ꯔꯦꯁ ꯃꯦꯗꯤꯌꯥ ꯀꯥꯡꯕꯨꯅ ꯀꯣꯏꯇꯥꯟ ꯇꯥꯟꯅꯔꯗꯧꯅꯤ ꯍꯥꯏꯕꯗꯤ ꯑꯩꯈꯣꯏꯁꯦ ꯍꯤꯔꯣ ꯑꯣꯏꯔꯒꯗꯕꯅꯦꯕ ꯑꯗꯣ ꯌꯥꯝꯅ ꯆꯦꯛꯁꯤꯟꯕ ꯑꯃꯗꯤ ꯃꯊꯧ ꯇꯥꯏ ꯄ꯭ꯔꯨꯐ ꯄꯤꯒꯗꯕ ꯑꯗꯣ ꯑꯍꯟꯗꯣ ꯌꯥꯝꯅ ꯁꯥꯊꯤ ꯍꯥꯏꯕ ꯑꯃꯗꯤ ꯇꯥꯏ ꯀꯔꯝ ꯇꯧꯔꯤꯖꯥꯠꯅꯣꯗꯣ ꯌꯦꯡꯉꯨꯁꯤ ꯂꯥꯛꯑꯣ ꯂꯥꯎ ꯂꯥꯎ ꯆꯪꯉꯁꯤ ꯍꯣꯏ ꯉꯥꯏꯈꯣꯗ ꯉꯁꯥꯏꯅ ꯃꯤ ꯂꯩꯀꯥꯟꯗꯅ ꯁꯛ ꯊꯤ ꯍꯥꯏ ꯃꯤ ꯂꯩꯗ꯭ꯔꯀꯥꯟꯁꯤꯗꯅ ꯂꯥꯒꯦ ꯂꯥꯒꯦ ꯀꯩꯅꯣ ꯆꯥꯔꯤꯔ ꯅꯠꯇ꯭ꯔꯒ ꯇꯨꯝꯃꯤꯖꯥꯠ ꯀꯩꯅꯣ
ꯂꯛꯅꯕꯤꯒ ꯇꯧꯏ